ꯇꯟꯖꯜꯂꯛꯑꯦꯗ ꯑꯩꯗꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯅꯣꯡꯉꯥꯟꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕꯧ ꯊꯕꯛ ꯋꯥꯔꯦ ꯍꯥꯏꯕ ꯑꯃꯃꯨꯛ ꯇꯧ ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯁꯤꯅꯦ ꯃꯧꯅ ꯍꯥꯏꯌꯣꯏꯅꯦ ꯏꯃꯥꯅꯅꯦ ꯈꯪꯉꯕ ꯑꯍꯟꯒꯤ ꯊꯕꯛꯁꯤꯗꯅꯦ ꯆꯣꯛ ꯌꯥꯎꯗꯣꯏꯅꯤ ꯈꯪꯉꯦꯗꯅ ꯑꯗꯨꯗꯒꯤ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯦ ꯏꯆꯦ ꯍꯥꯏꯅ ꯐꯖꯅꯔꯒ ꯍꯦꯛꯇ ꯃꯥꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯇꯧꯔꯦꯕꯁꯦ ꯑꯩ ꯃꯁꯤ ꯉꯥꯡꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯑꯩꯕꯣ ꯀꯧꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯨ ꯁꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯁꯤꯗꯤ ꯑꯁ ꯃꯤ ꯐꯦꯃꯤꯂꯤ ꯄꯨꯜꯂꯒꯅꯦ ꯑꯩꯅꯦ ꯊꯕꯛꯁꯦ ꯁꯠ ꯄꯥꯡꯊꯣꯛꯑꯗ ꯌꯥꯗ꯭ꯔꯦ ꯇꯣꯉꯥꯟꯅ ꯇꯣꯛ ꯆꯥꯊꯣꯛꯑꯒꯦ ꯁꯤꯗꯤ ꯑꯣ ꯅꯣꯏ ꯀꯅꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯂꯥꯛꯑꯣ ꯇꯥꯟꯅꯔꯤꯕꯣ ꯑꯝꯇ ꯂꯥꯛꯑꯣꯁꯦ ꯋꯥ ꯉꯥꯡꯅꯁꯤ 이제 기다려게. 이놈아 아까우브라. ꯉꯁꯥꯏ ꯀꯧꯏꯗꯣ ꯇꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣꯕ ꯋꯥ ꯇꯥꯟꯅꯁꯦꯅ ꯇꯧꯔꯤꯅꯤ ꯑꯩꯒꯤꯁꯦ ꯀꯩ ꯋꯥꯅꯣꯅꯦ ꯏꯆꯦ ꯀꯩꯅꯣꯍꯦ ꯅꯣꯏꯁꯤꯁꯨ ꯑꯩꯅ ꯉꯥꯡꯗ꯭ꯔꯤꯉꯩꯒꯤ ꯅꯣꯏꯁꯤꯅ ꯍꯦꯛꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯖꯟꯅꯗꯕ ꯑꯃꯁꯨ ꯇꯧꯔꯦꯕ ꯀꯔꯤ ꯋꯥꯗꯅꯣ ꯅꯣꯏ ꯑꯅꯤ ꯄꯨꯂꯞ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯉꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯊꯕꯛ ꯄꯨꯂꯞ ꯂꯩꯔꯤꯁꯦ ꯌꯨꯝꯁꯦ ꯇꯣꯉꯥꯟ ꯂꯩꯔꯗꯤ ꯊꯕꯛꯁꯦ ꯈꯔ ꯀꯣꯝꯃꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯅꯦ ꯌꯨꯝꯁꯦ ꯇꯣꯉꯥꯟ ꯆꯥꯔꯁꯦ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯦ 이님도 호주 하이드이 농아이로예 뭐수 아무 반 레이반이나 그마이나 떠오르는 호주지 ꯑꯗꯨ ꯀꯧꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯐꯣꯟꯗꯔ ꯀꯩꯅꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯈꯪꯗꯦ ꯑꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯧꯗꯣꯔꯛꯏꯁꯦ ꯉꯁꯤ ꯍꯧꯗꯣꯛꯑꯦ ꯍꯧꯗꯣꯛ ꯂꯣꯏꯔꯒ ꯃꯤꯅꯤꯠ 2 ꯃꯇꯨꯡꯗ ꯊꯕꯛꯁꯦ ꯇꯣꯛ ꯂꯥꯎ ꯄꯥꯡꯊꯣꯛ ꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ 이제 나오빠수 레이티 이따이수 레이티 그마이 떠오르는 ꯅꯣꯏ ꯅꯇꯩꯒꯤꯗꯤ ꯌꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯅꯖꯔꯒꯦ ꯑꯗꯣ ꯀꯩꯅꯣ ꯅꯣꯏ ꯏꯅꯥꯎꯄꯥꯗꯨꯕꯨ ꯍꯥꯏꯅ ꯉꯝꯃꯣꯏ ꯍꯥꯏꯔꯕ ꯇꯣ ꯅꯪ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯑꯗꯨꯒ ꯐꯠꯇꯕꯁꯤꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯇꯥꯖꯍꯧꯔꯒꯦ ꯍꯥꯏꯁꯤꯅꯤ 와세 ꯐꯠꯅꯕ ꯍꯥꯏꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯨꯕꯁꯤ ꯅꯪ ꯌꯥꯔꯣꯏꯗꯒꯤꯒ ꯈꯣꯠꯂꯣꯏꯗꯒꯤꯒ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯋꯥꯁꯦ ꯍꯧꯗꯣꯛꯎꯔꯕꯅꯤꯅꯅꯦ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦꯕ 이님보 그리터지 ꯑꯩ ꯀꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯇꯜꯂꯤꯗ ꯀꯣꯟꯅ 이님보 ꯂꯥꯛꯑ ꯋꯥꯏꯗ ꯁꯥꯟꯅꯁꯤꯗꯅ ꯅꯪꯅꯦ ꯋꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯑꯗꯨ ꯀꯌꯥꯝ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯪꯅꯦ ꯏꯅꯦꯕꯣꯛꯀ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯂꯥꯛꯑꯣ ꯕꯦꯝꯃ ꯂꯥꯛꯑꯣ 이쯤 나가봐 나오고 레이호도이네 ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯉꯁꯥꯏꯗꯤ ꯉꯥꯏꯁꯦ ꯅꯣꯏꯅ ꯀꯣꯛꯇꯨꯗ ꯍꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯣꯏ 이님보 나간 따라서 해보니 ꯌꯥꯔꯔꯣꯏ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯄꯤꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎ ꯉꯥꯏꯔꯛꯏꯉꯝꯃꯔꯣꯏ ꯆꯠꯂꯁꯤ 나마 아이가 또 잡기지 일단은 이제 파나 이님보 그 라파나 하이나기세 봐 ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ 아이 아는 나오고 좀 아스 어코니 몰래 하우도이네 ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯂꯩꯍꯧꯗꯣꯏꯕꯅꯤꯒ ꯍꯥꯏꯗꯅ ꯂꯩꯍꯧꯔꯣꯏꯅ ꯅꯪ ꯊꯝꯕꯤꯔꯝꯃꯕꯅꯦ ꯑꯩꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯂꯩꯍꯧꯔꯣ 미라모바 이님보 라파 따라서 봐 이님보 라파 따라서 해봐 아싸가 누구 와이티니야 A2 ꯅꯨꯡꯉꯥꯏꯒꯦꯗ ꯑꯣꯟꯊꯣꯛꯅ ꯇꯣꯉꯥꯟꯅꯒ ꯆꯥꯔꯛꯄꯗꯒꯤ ꯑꯩꯅꯦ ꯁꯣꯔꯒꯁꯦ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯕ ꯐꯪꯉꯦ ꯌꯨꯕꯤꯁꯤꯡꯗ ꯌꯨꯕꯤꯁꯦ ꯁꯨꯛꯆꯝ ꯆꯥꯎꯕꯁꯦ ꯏꯇꯣꯝꯇꯅꯦ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ 이놈아 ꯀꯩꯅꯣ 유비도 그때 삐워 나나도 유비 안 빠한번에 그냥 비비루게 봐 ꯀꯩꯅꯣ ꯀꯥꯏꯗ ꯌꯨꯕꯤꯅꯣ ꯅꯪ ꯉꯥꯡꯉꯩꯁꯤꯅ ꯃꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯗ 이놈아는 유비 ꯑꯄꯥꯛꯄ ꯑꯃ ꯆꯥꯈꯤꯗꯨꯗꯤ ꯅꯪꯕꯨ ꯇꯨꯝꯗꯅꯒ ꯃꯪꯉꯕꯣ ꯇꯧꯔꯤꯁꯤꯕꯣ ꯌꯨꯕꯤꯒ ꯑꯝꯇ ꯂꯩꯇꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯅꯣ ꯃꯤ ꯆꯥꯔꯤꯉꯩꯗꯅꯦ ꯑꯁ ꯈꯪꯗꯦꯗ ꯃꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯆꯥꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ 뱀마 뱀마 이렇게 나오 아무튼 셀라오 야기는마 낭네 피싱지 아무튼 남기니 한바나 째가네 너는 뭐 아무튼 비비우게로 아 호예 모이도 피주 양은 보기디에봐고 아도 시시나 hꯧꯖꯤꯛ 인감 나이ꯅꯦ ꯑꯊꯥꯕꯗꯣ 마기 피 ꯑꯃꯒ ꯄꯤꯕꯅꯦꯕ ꯑꯩꯅ ꯑꯗꯨ ꯅꯪꯗꯣ ꯆꯠꯂꯨꯒꯦꯔꯥ ꯃꯣꯏꯗ ꯍꯧꯖꯤꯛ ꯑꯃ ꯆꯠꯂꯨꯁꯦ ꯄꯨꯔꯒꯅꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯀꯣ 호예 조금이 저 과연 짜로 그냥 이렇게 지는 게 되고 나와 나와 이리 와 나기라 나 어디서 끝나고 하고 오래라고 왜 있어 뭐 이제 짜르게 되는 거 아 거기도 나 통화오이 내기 되는 거 이제 제 하우 그냥 짜는 게 이거랑 바로 그냥 이런 거 짜요 그냥 한다고 이런 거 짜해고 super 내가 좀 하와요 여기 짜요 응 아시는 게 너무 많이 trouble 농아이다 계속 떠오르다 너저가 아프게 잡았지 너무 야위다 말이야 너 뭐가 있는데 너무 잘알로리나 진짜 좀 레이러겠다 아도 난 그게 이거 피면 돼
이놈만은요 인삼 다 쌍꺼거든요. 여름날에 여름 해요. 남이 그래요. ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯗꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯤꯗꯣꯏꯅꯦ ꯑꯗꯨꯁꯨ ꯀꯩꯅꯣ ꯁꯤꯅ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦꯅ ꯂꯥꯛꯏꯖꯥꯠꯅꯣ ꯁꯤꯗ ꯑꯁ ꯑꯁ ꯑꯗꯨ ꯁꯨꯝ ꯍꯩꯔꯨꯒꯦꯗ ꯅꯪ ꯑꯗꯨ ꯅꯪ ꯍꯟꯗꯛ ꯀꯩꯕ ꯇꯣꯏ ꯇꯣꯏ ꯂꯥꯛꯎꯀꯣ ꯂꯥꯛꯄꯕꯨꯗꯤ ꯆꯥꯕ ꯑꯗꯣ ꯆꯠꯈ꯭ꯔꯁꯤꯗꯅ ꯁꯤ ꯀꯔꯤꯌꯥ ꯀꯩꯗꯧꯕꯅꯣ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯕꯅꯣ ꯁꯤꯗ ꯑꯩ ꯆꯠꯂꯒ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯉꯝꯗꯦ ꯁꯤꯅꯤꯅꯦ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯨꯖꯒ ꯆꯠ ꯑꯃꯨꯛ ꯀꯟꯅ ꯂꯥꯛꯀꯅꯤ ꯍꯦ ꯂꯥꯛꯀꯅꯨ ꯅꯪ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯏꯅꯝꯃꯒ ꯇꯥꯟꯅꯕ ꯇꯥꯔꯦ ꯀꯃꯥꯏ ꯇꯧꯕ Day 4. 아이고 로이네다 이게 이놈의 망치들이 khá phật ra nó tàu của bố này nhỉ ai im lẹ vậy im mang tại vậy phải làm gì vậy nè lịch bồi đi vào phải làm gì đó lại ăn khay này bạn khá phật ra cho anh tàu rồi bác không được đây 이놈아 그대로게 anh mà thả sai thì nó cũng ăn làm mà rồi Cây hoa nó hay cái được hay những điểm ta Kaidoorage ba? ꯑꯣ ꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯅꯦ ꯑꯩꯅꯅꯦ ꯄꯩꯁꯥꯗꯣ ꯈꯔ ꯄꯊꯨꯕ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯡꯉꯛꯄꯗꯤ ꯂꯥꯏꯔꯛꯇꯅ ꯃꯄꯥꯟ ꯂꯝ ꯆꯦꯟꯒ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯄꯩꯁꯥꯗꯣ ꯂꯣꯏ ꯄꯨꯔꯒ Kamain tawni nama? ꯑꯁ ꯅꯣꯏ ꯇꯥꯆꯧꯅ ꯈꯪꯉꯗꯤ ꯍꯥꯠꯈ꯭ꯔꯅꯤ ꯑꯩ ꯍꯥꯠꯈ꯭ꯔꯅꯤ ꯑꯩ ꯈꯪꯉꯤ ꯈꯪꯗꯦꯗ ꯑꯩ ꯁꯅꯥꯁꯦ ꯊꯝꯗꯣꯛꯎꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯦ ꯍꯥꯏꯕ As adu mo tikala ta chuma kamain. ꯑꯗꯣ ꯅꯪꯅ ꯈꯨꯠꯇ ꯌꯥꯎꯔꯤ ꯁꯅꯥ ꯑꯁꯤ ꯈꯨꯖꯤꯁꯤꯕꯨ ꯁꯅꯥꯔꯣ Mane. ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤꯗꯤꯅꯦ ꯂꯣꯏ ꯊꯝꯗꯣꯛꯈꯤꯗ꯭ꯔꯕꯅꯦꯕ ꯁꯤ ꯁꯅꯥꯁꯤꯡꯁꯦ ꯎꯄꯥꯏ ꯂꯩ ꯑꯝꯇ ꯂꯩꯇꯦ Fare do ine tatondane tanaba yabre uge pisa katang hauge. Yar kanida ado tatonda amta hauge nang leramo. ꯈꯪꯗ꯭ꯔꯦꯗ ꯑꯩ A few moments later. Ibu kadang kan tumdi ba? Kaidoorage ne. Kang kan lain ne. alhamdulillah lainne ba akhoi naman do as mai sana ba do thamdo kadan taw lei hore Kai ni sibo. as makala kagi habra aw kagi habra karang am pesa ma mathoi kabi to pitu ye du hat la jin re ye adu du gi sana kai ka thange ai gi su thange ha ye as lo ba kya mo mo hat du ba ba la kya nam ha ye la yang kai ha ba kana ma ha bane ma pesa du di kamai do den du na mo as adu ni ne nu ngai bi da ban du ye kamai do den du bo ne pesa mo tanan da ba ya ro ye si ye ne ta pa ma tanan ga ha ra mi ne ba Matin pang do ya we ni si ni ngam ta ha biu dana hoi akhoi myam chang kam ta matin pang ma taw ra se du di hoi ko ko sai da mai se ko mai na bu taw ba khong di ne nuai ti da la ta no slam ta 3 weeks later. Aina ngamdore he masidi. now Kaidoorage. Ni lai ro. Hamune. Now. Isi cha saksina ai cha lo loke. ꯆꯥꯒ ꯂꯣꯜꯂꯛꯈꯤꯅꯣꯗ ꯑꯩꯅ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯍꯥꯠꯇꯣꯛꯈꯤꯕ ꯃꯇꯥꯡꯗꯣ ꯅꯣꯏꯅ ꯀꯟꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯑꯁ ꯑꯩꯗꯤ ꯁꯤꯒꯗꯕ ꯈꯤꯇꯪ ꯉꯥꯏꯍꯧꯔꯕꯅꯤꯀꯣ ꯑꯁ Kaido bono khoi yum amdane matin pangnadradi kai gi pangoidina khoi nabo. ꯑꯩ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦꯗ ꯑꯗꯣ ꯑꯩꯅ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯅꯣꯏ ꯁꯥꯎꯒꯅꯨꯀꯣ ꯕꯦꯝꯃ Saudi na masina makai. Kaim khande da ite. ꯅꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯀꯣ As ise aduma hainu do kaido bono khoi yum amdane matin pangnadradi na. ꯅꯉꯣꯟꯗ ꯑꯩꯅ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯅꯪ ꯌꯥꯝ ꯃꯔꯧꯔꯕꯣ Saudi he warau di kai ni ina masina ma. ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯀꯣ Hoi Saudi ba ko kam Saudi. ꯑꯗꯣ ꯂꯥꯛ ꯑꯃꯒ ꯂꯩꯔꯤꯌꯦ Ha